अहानबदा ngasi maroiba pausing pizari Supreme Court ki rai amana Minister Thaunauzam Syam Kumar Minister oibadagi seize tawkre amadi Manipur Legislative Assembly da changbada athingba thamkre Hasigi kunga tarukta pangthokadoriba seat ama laiba Rajya Sabha gi Mikhal asida NPF mirep oiriba Honroi Kui Kasumgi mirep handokre Mikhal asida BJP gi mirep oiriba ining thaulai sema sana jawa amadi Congress Party gi ti mangi babu ani lamba taunaragani Matam kuina lambi samjin ba loshindabagi kurai tinsit road lambi thingduna khongjang sangsin khre Amadi MLA Kungani Thui ki matangda Bengaluru Hotel Mamangda Khongjang Sangsin kiba Congress ki leader Digvijay Singh police na sanghan kidre amadi police custody da thamjin kre Kurumjari Times of Manipur gi numidang pau mieng tabiri bapunamapu ARUNBALA taram lokchari ngasigi maroi ba pau sing miam da sandokna pijari Supreme Court ki rai amana Minister Thaunauzam Syam Kumar Minister oibadagi seize tawkre amadi Manipur Legislative Assembly da changbada athing thamkre hari TOMTV na phongba pau Minister Syam Kumar gi mathakta Congress ki Mega Chandra amadi Fazur Rahman narakhiba disqualification case amagi matungda ngasi Supreme Court na rai asi takhibani panbiyai Minister TS Syam Kumar ingsok lising ani ka taraga taret ki mikhalda Congress ticket tagi andro kendra gi mihut oina karaklaba matungda BJP da sanglakhibani Congress ki maikaidagi Syam Kumar asi Constitution gi 10th schedule ki mayoktani haina mahaki mathakta case ama thangalakhibani TS Syam Kumar BJP na lusingba government ta Municipality and Administration Housing and Urban Development Mahut Town Planning, Forest and Environment, Horticulture and Soil Conservation ki form paribani petitioner oriba MLA ke Mega Chandrana phongdorakpada Supreme Court na tarakliba rai asi Congress Party na chahi ahum changna achumba purakna naba honarakpa amadi matam gi sasan tawriba government na dictate tawba asi laibak chibani amadi democracy bu singnabani Supreme Court na tariba rai asi Congress na taramna oi disqualification case asi Manipur Legislative Assembly gi speaker na tawhanningbani adubu Supreme Court na tawrakle hana phongdorakki Rajya Sabha gi Mikhalda NPF ki mirep oikiba Honroi Kui Kasungi mirep che ngasi handokre thasigi kunga tarukta pangthok dariba seat ama laiba Rajya Sabha gi Mikhal asigi mirep che lauthokpagi aroiba numit ngasi loikibaga loinana NPF ki oina mirep oikiba Honroi Kui Kasungi mirep che handokhibani Mikhal asida BJP gi mirep oina ining thaulai semba sana jawba Congress Party gi oina ti mangi babu amadi NPF ki oina Honroi Kui Kasungna mirep oina naba mirep se sing pisilakibani adubu Mirep se lauthokpagi aroiba numita NPF ki mirep oiriba Honroi Kui Kasungi mirep che handokhibani thasigi kunga tarukta pangthokadaba Mikhal asida BJP gi oina ining thaulai semba sana jawba amadi Congress Party gi mirep ti mangi babu anina lamba taunaragani Matam kuina lambi semba loshindabagi mayokta khurai tin sit lambi thingduna khongjang sangsin khre ngasi ayuk angan badagi hoduna lambi da lamdam adugi masing yam laba miyoi kaya thoraktuna lambi thingbagi khongjang sangsin ke lambi thingbana maram oiduna achat awok singda khudong chadaba mayokna ke khongjang aduda saruk yakhiba miyoi amana phongdorakpada lambi asi sembi dabana maram oiduna accident thokpagi sang hengalakli mamangda su khurai kendrogi MLA laisang them susin rosu haizarabasu tabidre maram aduna lambi Tingbagi khongjang asi lokhalakpani lambi asi lamdam asigi miyamgi khanbiraga athuba matamda semjinbiyo haina phongdorakhi we khetrigaw gi Narendra Modi gi yam phajaba swasta bharat mission gain masa luma nanbagi marak sida akoi swai sida tana taki lai BJP sarkar jina upun bijaraga akoi je na ek angang mayam ama hanu hana mayam ama hat kadbi mongda sahi tara je he irang tokdribok ta daba aduna ngasi je hongnarubu naidna miyam jina tholaga sigi mamang da uriba lambi je athuba ngasi nongni ni sida sembiu natragadi akhoi matam kaktana mafam ji thingjan jagane haiba adugi wakhal londu ngasi mayam je hongnam naidna tholaga lambi je thingibani Sasat ki thodokta NSN gi khud chawna yawi haina kuki inpi Manipur na akanba maongda
यानिंगदबा फोंदोखरे ngasi babupurada laiba kuki inda pangthokiba paumi singa unaba amada kuki in pigi maru oiba thaupuba singna phongdorakibada lamgi oiba yetnaba lairebasu ningthina wari sanaraga yanaba purakpa yabani adubu madugi ona tainabada yummai thaba amadi thugaibana chingba asi laibak thibani hiramasigi matangda manipur laingakna akanba mieng sanghaningi haina phongdoraki Amaromda ngarang tangkul nagalongi mihut oina NSN IM yaude habadu party adubu kupsinana bahonabani madugi chapsaba khudang changdam lai haiki kuki inpi gi president amadi KS ogi president na Manipur sarkar ga yanaki ba wafam sing thabakta onthokpa amadi mai thabagi thogdokta senab sing lakliba March ki tangkun gi mamang fawgi manungda faduna matik chaba sarak pidrabadi hena kanba khongjang sing sangsilakani haina phungdorakhi. The government has to arrest these persons who can be identified from these videos. So if the government fails to arrest these criminals, we'll be forced to launch an agitation, a strong agitation. And we also appeal to all the CSOs to support us in calling for the arrest of these criminals. Adu na koi pam hai ba ya roi low u ba ya roi hai na ma koi January 26 January 24 da shum hai 310 to we ai ba le Vung region NSN IM commander na soi to raga headman of cha sad pi ni ma koi na koi bon to ba ya roi hai na ma koi bu thu gai raga yum tha thok pi ba nei tha thok pi ba Tathokpa khakta nate hujik yum khara lemhori adubu manung changla loi namak property mayam tu macet oina tora thugai bire sigumba maram chadana makho NSN IM bu sida yaude besi just to set the image of NSN IM low tu naraga to mini habisi mai chumba pot ni Manipur ki ningthau laisema sana jawbana Rajya Sabha ki member oibagi matangda coordinating committee ki maiki de laisema sana jawbana lemjingai oiba ningthau gi khubamda famna mainland India ki rajniti da khongda duna Rajya Sabha ki member oigini haiba wafam asi yemong ningai oiraba wafam amani laisema sana jawbana ningthau gi khubam thadok lamlaga MP oikibada kariso kaiba leite maramasina iningthauna loriba khongpham asi amuka tin yothaduna khantharaba tungda khongpham asi handokpiu haina appeal tawrakli Manipur ki ningthau se yamna lemna khoi Japan ningthau na Spain na leiba damaina ningthau na leibiu yaudaba yadre haigana lakliba tang kudre haibadi tang kuntroki mamangda ningthau kubam thadok piu aduga lemna magi to yobum thobo MP de yobigo ningthau waina haidi ningthau lechama sana jabo ne yobodi akhoi yajangde tungidamta khalaga ningthau khofam che hantok piu hana hajani Nakal amromda laisemba sana jawbana lawrakliba khongthang asibu sogoladuna tangkul nagalongi maidigi harau tayamba phongdorakli ngarang ukrul headquarter da pangthokpa pawgi mifam amada TNL gi president Hopinson A Sumren haikibada leibak amagi ningthau ama oina miyamgi seba tawbusu Rajya Sabha gi member ama oina miyamgi seba tawbusu chapmanai laisemba sana jawbana lawrakliba khongthang asida TNL gi maikidigi su harau tayamna phongdogli haina mahakna haiki Manipur ki merger of Manipur madu ki ayabuni anisu keno taudraina mi myamna nungai tabisu phongthoknai adubu madu complications maduda leba intricacies polemics maduda controversies myamdo ai madudi toithokna detail oina di madudi ai haiwangamde adubu misak amawaina magi afabado magi nungsi haiba adu yangmada koina nungsi ba yaba yamna nungsi ba misak amawaina ma karadi phagni habagi adum comment pije bwani
निंगथौ सना जावबना मतम सांगलबा पुवारीबु नाथैरमलगा राज्य सभा के मिखलगे मिरेपसे पिशन बसी लमदम असि की ख्वाइदगी लाइबक थिबा खोंगथांगनि हाइना ऑल मणिपुर इथनिकल सोशियो कल्चरल ऑर्गेनाइजेशन ना थादरोप चेरोल अमना फोंदोरकली सेरोल दुनो मखा तारदुना लैंगाक्लोन की साफुना निंगथौगी शक्ति खरा मांगख्रबसु लोइना मांगबा नते निंगथौना लखोलगलिबा खोंगथांग असिना कल्चर अमदी ट्रेडिशन मांगलकपा याबगी मिपाई निंगाई लेरे हाइरी नाकलमरोमदा हौखिबा तांग तरागा तरुक्ता उट्रा संगलेंदा पांगथोकिबा थांग ता लोइशंगी मिफमना निंगथौ लैसेंबा सना जावबना लौरकपा वारेफ खुदिंगमक्ता सना कोनुंग थांग ता लोइशंग अमदी मसिगा चटमिनरिबा सिंगना थौदांग लौमिनबा हाइना वारेफ लौरे हाइना थांग ता लोइशंग सना कोनुंगना थादरोप चेरोल अमना हाइरी मियाम दा कोरोना वायरस की मतंग दा हेन खंगहननबा पांदम दा मणिपुर केमिस्ट एंड ड्रग्स एसोसिएशन ना ngasi ख्वारमन कैथेल की इमा सिंह दा लेमना मार्क्स सिंह यंथोख्रे एसोसिएशन की सेक्रेटरी टीएस दिजमनी यावना मेंबर क्याना कैथेल अहुम की इमा सिंह दा मार्क्स लिशिंग अहुम रोमसो लेमना यंथोखी मसिदा नतना कोविड-19 की मतंग दा पोस्टर कैंपेन अमसु हौदोकी लेमना मार्क्स यंथोकपा अमदी पोस्टर कैंपेन अदुगी मतंग दा एसोसिएशन की सेक्रेटरी टीएस दिजमनी ना कोविड-19 की मतंग दा अखोय पुन्ना खंगमिनबा अम चंगी मसिदा नतना लाइना असी संगलक्तनबा चेक्सिनबा अमसु यामना तंगाई फदे हाइखी कैथेल फंबिरिबा इमाइबेल जिंगजी मोय कस्टमर मखन मखन नुंती की थेंगनबनिना अखोय इमा कैथेल अहुम जिगोनदि अखोय मनपुर केमिस्ट एंड ड्रग एसोसिएशन ना इमा मयाम जिगुदी ngasi gi wena अखोय मार्क्स अमंतन येंजगे ना अखोय ngasi प्रोग्राम जे हौदोकसबनि अदुगा पोस्टर कैंपेन जे ऑल मणिपुर गे ना ngasi दे हौजगत प्री-मर्जर स्टेटस तालिबा लमदम असिगी निंगथौ अमबु पार्टी पॉलिटिक्स ता संगसिनबा होनरगलिबा सिमक मेनलैंड इंडिया के अरुणबाला लालोंग अमनी मणिपुरना इंडिया दा तेनख्रबा तुंगदा मणिपुर के पॉलिटिकल सॉवरेनिटी माके ngasiदी टपना अरुणबाला लालोंग क्या सथरक्तुना लैवाक असिगी कल्चरल सॉवरेनिटी फावबा खुदुम चननबा होनरकली मसिदा इनिंगथौ लैसेंबा सना जावबना पंगथदुना लैबिगनु खोंगफम हंदोपियु हाइना सिरकागे माइकेदगी अपील तौरकली हिरम असिग मरी लैनना ngasi क्वाकैथेल दा लैबा एम्स की ऑफिस ता पांगथोकिबा पावगे मिफम अमदा सिरकागे प्रेसिडेंट सोमरेंद्रो थोक्सोमना हाइकिबदा पॉलिटिकल सॉवरेनिटी मांगख्रबसु कल्चरल सॉवरेनिटी दी लैरी हाइना थाजै अदुबु माइके क्यादगी लाकपा शाफुना लमदम असिगी कल्चर हेडसु ओरिबा निंगथौबु इंडियन पार्लियामेंट ता पुशिंदुना लमदम असिगी कल्चरल दा अरुणबा लालोंग अमा चथरकलब्रा हाइना सिरकाना चिंगनदबा ngamde निंगथौना कल्चरल आइडेंटिटी थादोक्तुना पार्टी पॉलिटिक्स लोमदा माइ ओनसिलकपा सिमक यामना लाइबक थिबनी करिगुंबा इंडियन पॉलिटिक्स ता खोंगदा निंगबा लैरबसु निंगथौ खुबम हाना थादोक्लबा तुंगदा पार्टी पॉलिटिक्स ता चंगबियु इंडिया हाइबा लैबाक असि डेमोक्रेसी की माइखुम उपा इंपेरियलिस्ट कंट्री अमनी अपिकपा खुनाई सिंगी निंग तंबबु योत्सिंदुना लोइलम संदोपा पांबा लैवाकनी लमदम मतम अमदा इनिंगथौगा सिरकागा वाखल तामिनादुना इंडिया की फिबानुंगदगी प्री-मर्जर स्टेटस तानबा हाइना पांदम थमिनरमलगा ngасidi samai leikiduna राजनीतिदा ओनसिनखिबा असिमक लाइबक्थिबनी पुनमक असिगी येंगलगा इनिंगथौना प्रजा मियामगी इहुल खंगना खोंगफम हंदोकपियु हाइना महाकना हाइखि लैरिबा कम्युनिटी मैमनासु अखोइगी निंगथौगी इंस्टीट्यूट अमा लैबनिना अखोइ कल्चरल की ओइबा अखोइगी लाइटिन की खुदिंगमक की ओइबा समना हाइबदा अखोइगी युमना सागै ओनबदुसु निंगथौ लागा निंगथौगी दुगुंबा मागी मापांगन पावर दुम लैबा हाइतारे मसी लेरमदुना मरम ओरकांदा मणिपुर से अखोइ नमथबा ngमरोय हाइना खलकपति मसिगो पुरामु लौथोगदि मसी लौथोंगनबा उपाय सबो मतमदा अखोइगी निंगथौसी फारगा मोंदा एमपीसी पिछलकांदा अखोइगी हारिबा निंगथौदो ओलम बाई काय खुनो मयामदो अखोइ मोइना पुलप लौसंगदि मसी अखोइगी पुलप अखोइना मोइना पामेबा इंडिया की पॉलिसी मणिपुर लौसनबी पॉलिसी दो मपुंग फारे हाइना खनबदगी असिगुंबा खोंथांग असे इंडिया लौखलकपनी हाइबसी सरकार की माइकेदगी थमनिंग हाइबतारे सिरकागे सेक्रेटरी अंगम्बा मोरांगथेमना हाइखिबदा इनिंगथौ अमदी सिरकागा सरुक तरा तारे थोकना कुपना खनरबा तुंगदा खुदेक पिनखिबा पॉइंट तरुक यावा चार्टर ऑफ डिमांड्स अदुबु नाथैरमलगा इनिंगथौना हिंग अमदा हेक्ता वाकल होंखिबासी प्रजा मियामनसु याबा ngamloi निंगथौगी खुबम मखादा लमदम असिगी नाट अमदी चटनबिगी थौरम कया पांगथोक्तुना लाकली अदुबु हंदक इनिंगथौना लौरकलिबा खोंथांग असिनदी पुनमकना येमौनबगुम थोकले आइखोइ निंगखा तमना लेफम थुइ हाइना फिराल पायरंबा इनिंगथौना भारत की पार्लियामेंट फमलुगने हाइबसिमक मियामना याबा ngamloi maram asina munna amuktang khanthabiduna इनिंगथौना खोंगफम हंदोपियु हाइना महाकना हाइखि मनिंग मखा तंबगी वारी पुवारे से मपुंगदा पुन्ना काहनगिनबगी पाइखलकपा दुगुंबा थौंग अमखनेन खंजै मरम अदुना हाइजनिंगबा अपीलदे ऑब्जेक्ट इनिंगथौना यामना थौना फन्ना मणिपुर मियामना तोंग माइकै क्यादगी ngasi पौदा पिरिबा इनिंगथौना हाइरिबा पोस असे करिगुंबा
Rajya Sabha ki MP oine satpi gi haiba taragati haiba ningthaugi pham thadokpiramo haiba yamna thamoi sengna thamoi nungdagi lakpa wakhalon mayam amana haibirese masida iningthaugi yamna phajaba wakhalon amakak mayamda thamoi sengna haibam thoina khalle. Novel coronavirus natraga COVID-19 na laiba kaya sandorapasida Manipur state asida su section thorang oina Manipur Health Services ke instruction matung inna Manipur state asigi lairiba district singla section thorang paikilakpagi manung chana Jiribam district asida su detection camp February ge tang ani dagi hangduna amadi infrared thermometer sijanaduna mapal lamrum dagi Manipur state rom da changlakpa miyu singbu screening tawbugi thabak mapung fana sathari amadi coronavirus na nabani haina chingnaba miyu sing amatta thengnodri amasung miyoi lising mangarom screening tawkhre hairi hiramasgi matangda chief medical officer Dr. E Okendro Singh na phongdurakpada Jiribam district asida deputy commissioner amadi directorate ki meeting makhada Jiribam da novel coronavirus natraga COVID-19 gi matangda awareness kaya pangthokre amasung staff waliba sigi matangda directorate office ta se thaduna haijakre haina phongdoki loinana Jiribam gi CMO doctors amadi staff singna kanna honaduna novel coronavirus natraga COVID-19 agi ngakthokna ba honari haina haiki ngasi bo akoi masi kanna sathajari akoi jifogda sarangna 5000 gumba screen tawre sida foreigner khar su yawkhre adu hujifogda di akoi suspected case di akoi thengnajadri Malem sinba thungna coronavirus sandoraktuna miwe kyage punsi khangu thakta mangi ba kaya sida India da laina si sandokpa thingbada kharata oirabasu thingnana ba pandamda Decasas Education Center Regional Office Delhi na sinduna Delhi gi tongan ba mafam singda awareness piba hand sanitizer amadi mask lemna yanthokpagi thoram amanga si pangthokre thoram adu da lambi da lakpa achat awuk singbu coronavirus tagi ngaktoknana ba awareness piduna hand sanitizer amadi mask sing matau karamna sizinagani takpul loinana lemna yanthoki Decasas Education Center ki coordinator Santosh Kumar Gupta yauna saruk gyakiba awareness pibagi khongthang aduda center asimaki managing director shu oriba social scientist Dr. IS Konthojamna Manipur da head office oiba Decasas Education Center asina Noida amadi Manipur da miyam gi yaifana ba thabakaya tawduna lakli Delhi da su ahan ba oina corona ngakthokna ba thodang lawba hojabani miyam na hand sanitizer amadi mask sizinaduna laina asidagi isana ngakthok chanana ba hona si haiki High Court of Manipur da ngasi pangthokiba chamba thoram amada masagi sahi yankairom suraba kaisamthong ahanthem laikai dagi ahanthem bimolbo ngasi chingmairong da laiba High Court of Manipur gi additional judge oina wasak laukre panbayai madudi ahanthem bimolbo ngasi additional judge oina wasak laudringai mamangda mahak masak court asimakta da senior advocate oina thabak purakhiba misak amani Regional Institute of Medical Science RIMS the Ministry of Health Services and Family Welfare na hangduna laiba posting mentionana ba pautak piraklabasu RIMS ki director na Nom Singh ngak na appointment tawdre haina People's Action for National Democratic Movement pandamna thadrok pacharol amana maral sirakli seroladuna makha taraduna asoibana pik thalaba mayam asi khangdokna ba RTI thakrabasu tha ama hanjelagla fawbuda pakhum piraktre hairi petrol amadi diesel thaw da loba excise duty da hengar hanba thong asi CPI Manipur State Council na akanba maongda ninda tarakli party sig secretary Sotin Kumar na khudek piduna ngasi thadrok pacharol amada hawkiba mas taraga tawta petrol amadi diesel thaw da liter amada excise duty oina lupa ahum launa na ba Narendra Modi na luchingba laingak asina loriba waref asina micham miyam da achoba saitheng ama piragani malem gi oina sungdokri ba thawge mamal hantharaklaba matam asida excise duty hangalakpa asina laibak asina mayoknariba economic crisis kharamakhay safana na ba oirabasu sanmit londa laikha tahle haibadu mayek sengna khanglei asigulmaba khongthang asi handokadabani haina cherol aduna hairi Yaksang numit mangani gi thabal manungda nupi gi oibigi crime amata thokidaba amadi nupi luf kayana pamdaba thokdok thoktana ba hona kiba sigidamak Organization for Indian Women Against Crime na thagatba phongdorakli organization asina ngasi thadrokpa cherol amada yaksang manungda laikai gi ima evel sing amadi maira paibi singna pamdaba thokdok thoktana ba honaviki thabal songphangbi akoibada nisa yonba nisa sabagi chang nemki thabalda nupi gi oiba crime kaya thokpadagi thoktana ba organization asina nupi luf kundrom ga pundana hona minaki hairi
Seva Bharati Manipur amadi National Medicos Organization NMO Manipur na tha asigi taramari dagi Sadar Hills ki bungte chiru khol dagi Hogdok laduna Manipur ki tongan ba mafam da chatuna pangthorakpa lemna layang bagi camp Dan Bantri Seva Yatra ngasi Thobal wang matabada laiba New Primary School da loishinkre Seva Bharati Manipur amadi National Medicos Organization TMC Ward number 2 amadi Laikai adugi club WYC PWO YDSO amadi pandam ga kusam naduna pangthok ba haksel gi camp aduna lamdam adugi mioi chahum lomda pediatric eye health heart orthopedic medicine dental ENT amadi tongan ba test kaya gi khudung chaba fanghan ki SNMO Manipur gi Vice President Dr. TS Naran Babuna camp asi haksel gi khudung chadaba mafam sing khangdok tuna pangthokpani state asigi tongan ba district sing da laiba mioi kaya da haksel gi kanana ba pinana ba honabani haiki Kamjong district ki sasata thokiba laibak thiba thodok adu laibak thibani haina maike kya dagi phongdonarakli mateng pangsu leptri laibak thiba thodok adu thokraba matung da ngasi TOMTV na thodok thokpham da haktheng nana chatuna yengluba matamda maina tumna chakraba khul adu da laiba school gi fibam yengbada awaba gi masak ama ohauri amromda khul adu da isingi awaba su khunja singna mayok naduna lehauri yum sing maina sakibadagi mafam ahum da changjafam loduna khunja singna awaba mayok naduna lehauri We are taking adequate security measures. We are here to ensure normalcy and restoring peace and tranquility in these areas. We have made enough security arrangement so that we can prevent further this kind of incident in futures. Mi mayam si moi tumpham chapham keika chanaba gas sing si dum sipa to biraga moi gi damak dum wa bire to ahan sing sidadi official lakba sing ni meeting higher level dagi keika ni moina adugi thodo lowe ekhoi youth sina ayambada macha nupia ngang wa basing si ekhoi na yingsinduna leiri ekhoi bu smaina tawbirak basi yum mai thadok laga leifam leitaba yam wa na hinghan basi khalardi miyoiba ama oina ko yam wai yam nungai de ekhoi pau lounarga tanarga hujik si relief material si mafam tongan infar manungni aduga keno trachanpuni kangpopini sum louraga hujik si relief material si louraga hujik phawba changba singse ekhoi charaga hingban Nakalamromda laibak thiba thodok aduna maram oiraga wana leliba khunja singi awabada mateng pangladuna hanagi samgi general secretary nganchonmi ramsangna khunja singda chana thangna ba yauna ngasi mateng kya pangkre mateng pangbaga mari leinana sokhallaba fibam sing gengsiladuna nganchonmi ramsangna thokriba thodok asi yabna laibak thiba thodok amani wakhal tana hodabana maram oiraga thokhiba thodok asigum matungda amuk hanna thokhandana ba honasi haiki हाइबे थदोक सुमसे कंटिन्यू तौदनबा अखोय मयाम न खल्लगा अफबरोम द खंदसी हाइबेसी हाइनिंगे होजिकी युगसी यामना चौखकबा युथनी यामना इन ह्यूमैनिटी ओइना लैबसिदी याम फते अदुगा मांगखिबा पोट मयाम मीगी पुंसी सुया मांगखिबसी ईश्वरना फाउंडसु नुंगाइरमोय मियोबा खोइनिसु नुंगाइते अदु असिंगुमा कंटिन्यू तौदनबा अखोय मयामना रेस्पोंसिबल ओरगा मतेंग पांगसी रिसेटलमेंट aduga mokhoi gi punsi horuk kedobadu akhoi miyamna mating pangaga semgat minasi habasi mi miyam da su praja miyam da manipur gi mi miyam da su appeal tawningi request tawningi Thodok thokpham aduda medical directorate ki maike degi doctor ani thaduna CIC kamjong khusam naduna khunja singi ana line da chawna mateng pangduna lehori CIC kamjong gi MO in charge Dr. Rangla James na thodok thokpa numita khunja singna thokriba thodok aduga mari lainana anaba sing layengba laklamba adu hojikti laktre mioi bamarakta naba laina layong natana atopa aruba case laitre haiki Atopa Dr. Akhoi Dr. Abbas yauri aduga Dr. Birjit akhoi team da yauri hojikse aduga akhoi CIC kamjong dagi akhoi nurse ama achui
मागसी यावना खोइसे होजिक कमजोंग सिदा any complaint laiba any general complaint or any kind of sickness illness laiba da khoina hidak se khara ngasi se pure haraga sida koi se muka phamme aduga any kind of khoi hoji bp yengba the weight yengba the any diarrhea or general case myam se khara treatment tawjaba phangkhre Kamjong district ki manung chanalaiba sasat khulda khunja kaya gi yum mai tha ki bal loinana lanthum manghan ki ba thodok adu all Manipur student union amsun akan ba mongda condemn tawri amsu gi publicity and information secretary lunfao lufeng na ngasi sahi tawduna thadorok ko cherol amada laibak tiba thodok asi miyoi ba khunai gi mayokta leiba khantaba ngamdraba miyoi ba gi lichatni asigumba thawong asi yamna laibak tiba thodok adu da awana takraba imung manungi awabada amsuna saruk yazari haina cherol aduna hairi Manipura BJP na luchingba laingak asina chahi ahum mapung farakpagal loinana artist singi oiba tongan ba scheme ani launch tawkraba matungda chief minister gi haksel gi tengbang CM Istina Manipur gi miyoi kya da kana ba pikraba gi haiba gi matangda review meeting amanga si CM secretary ta pangthokre chief minister na preside tawkiba review meeting aduda health director RIMS amasung Janims ki doctor sing hospital gi makok thongba sing amade atai mari lainaba official kyasu sargyaki health department gi maikei digi Minister da PowerPoint presentation tawduna Health Department ki maikei degi hauzik fawda CMIC ki mateng phangkraba sing loinana mapalam gi impanel tawraba karam hospital sing asi hiram kaya sugaina takhe Chief Minister na makha tanas ki mase ningthina mai pak na paikhan anaba loinana tongan ba private hospital sing na su cooperation pibina ba appeal tawki 300 rupees people do IT done the triple 4 times, you know. That is very important. Other days you drive it today, one letter, and let us send it. Yes. Other than Asagi low rate, same quality do people Magadi. Kind of the patients into the or a quid issue. Government is saving lady, patient no idea. Saving that is the moment in the way. Amaromda ngasigi mifom aduda malem gi oina laichut ama oina lakliba COVID-19 gi vaccine thorang laukhat liba asigi matang da su kupna khananai naki chief minister na fongdorokpada hauzik fawbi gi oina Manipur da coronavirus positive oiba later ga su vaccine thorangi laukhat tabadi yade maramasina private hospital sing na su laichat asi thengnana ba darkar leba thabak sing laukhat pinana ba appeal tawki private ki lebi ko hospital sing kari sumadugi isolated rooms, khara, areas of winner of I decided to request on the government side of the RIMS, Janims, they prepared to be other private hospitals in the zoo, Masigi facilities, khara, Sahi lising ani hanbagi puwari amadi ningthorol singi phamtholbu India gi MP amagi tamga sinathoke haliba ningthogi kok malem gi miya mamangda kanglaipak pu ikai firup khumhanbani ningthau phamthol thadokadabani haina aina thinkraba United People's Revolutionary Front of Manipur UPRFM gi Information and Publicity Secretary I Rolin atoppa mingna thopang maiteina thadorokpa cherol amana khanghalakri serol asina makha taraduna chahi lising ani hanbagi masagi puwari amadi ningthorol singi matik mayai Loinana Southeast Asia lamdamda maning makha tamna palakhiba kanglei pakpu handak India gi hanglei lainga ki thongwin sena maram oiduna masagi topa symbolic oiba saktam amadi kanglei paki puwari bu tungoinaram laga India gi constitution amagi makhada semba Indian Nation gi laingak loan gi manung da yausinduna subna gi chahi manga taruki MP ama oina na ba song thoragliba kanglei paki ningthau lai semba chana jawbagi firebasi malem gi miya mamangda kanglei pakpu ikaiba pibani amadi India gi sarau singda ningthauni yausinduna kanglei pakpu matam chupagi India gi makhada thamnanabagi poram chembada hithong hapagi khongthangni hairi ningthauna khangna ingsok lising amaga chanipan maudraga mathoi gi Anglo Manipur war amadi puwari gi tangka kayada mama laibaki damak thawai katkiba athoba sing amadi fasigi sagai kakiba lamdam sigi luchingba singbu ikai pibani amadi lamdam asigi miyambu India laingakta yonthokpaga loinana India amadi Manipur gi marakta lairiba ingso lising amaga chamapan nifuga mapan gi matamda loshil hodaba makhak sing loshinanaba India laingaki thausilda ningthauna masagi oijaba kharakaki
Mika Duna Yontokpani, Maning Tamba, Mankraba Ireisa Singi, Tamuidagi Tolokpa Kolau Amadi, Ning Tamnabagi Damag E Amadi Tawai Katuna, Lanteng Nari Bakang Leipa Miyam Gichubli, Ning Tona, India Langaki Makada, Pangtokpa election Amada, Yausinduna, MP Oibaga, Onatokiba, Kagyaro Dabana, Ning Tau Pamtol Kudakta Tadok Lambana, Tungda Mutpanai, and Lamdam Sigi Hing Basibagi, Langzengda, Ning To Amadi, Miyam Gimarakta, Sanglakadaba. Maidi Singbu Matam Jana Mutat Pangam Lagani Havasi Ning Tona Matam Ladinga the Kantabi Bagaloinana, Miyam Yaudana, Niamna, Intolaga, Ning To Oibigaro Habasi, Kaupati Hari, Manipuri Miyamna Ining Tona, Lauriba, Kongtang, the Lauriba Pendabagi Kolawasida, Tongan Baluptaruk, Amuko, IPSA, UPF, Harikon, CCSK, Amadi Lipul Nasu, Henamai Onsilagade Haina, Luptarukasigi, Apunbas Gerald Amana, Kangalakli, Luptarukasigi Luching Basingna, PS Nando, Luang, Joy Chandra Kontozam, Warepum, second. Longjam Ratan Kumar, Zitendra Ningomba, Amadi Somerendro Toksom Napuna Kujek Pirectuna Tadropa Gerald Amada, Ining Tona Loriba, Warep Asigi Matanga, Royal Council Amadi Utra Sanglengi, Tomi Singda, Mas Taraga Tareta, Manipur Press Club, Langbirakna about Gerald Ama Piki, Adubu, Numit Aduda, Manipur Police na Atingba, Pirkibadegi, Pangto Kidre, Utra Sanglengi, Maike Degi, Aiba Gerald Ama, Pibirectuna Hiramadu Matanga, Kanare, Atuba Matamda, Pangtoka, the Batoram Sing Asi, Lorega, San Konung, Utra Sanglenda, Punapinaki, Haizereke, Haiba Wafam Tamlaki, Pirakliba Serol Aduna, Akaknaba Matam, Palaktabasina, Miyamna Lauriba Pendabagi Kolau, Asida, Mai Onsinaba, Tare, Ining Tona Loriba, Firep Aduda, Miyamna, Achumba Firep, Amalobagi Tangai for the Balere, Maramaduna, Ining Tony Haina, Labiba, Lysemba Shana Zobana, Karamba Firef Lauraga, Lavax, the Ing Tapa, Hanzilaka, the Haibadu, Cantabu Haina, Serol Aduna Hairi. Nasin Until Fona Kiba, Pauses in the Karikari Pau, Yoriba Habdu, Mampunaming Taminasi. Kanglaipa ki Maira, Supreme Court ki order Amana Syam Kumar Minister from the Gilok Tokre. Yumai Zakrabak, Jasad Kulgi Kunja Singna Police Waduki Matik Wara Hori, Saningai Chinzak Watpagi Awaba Mayok Hori. Lambi Sembi Debagi Mayokta, Lambi Tinkre. Ning Tole Sembasana Zaubana, Manipur Miamgi Apambagi Mayokta Lepi Dabana, Tunglam Setki Apaba Oigani Body. Lewan drug chaba hum Paget Kre. Pandam. Supreme Court ki interim order. Minister Syam Kumar Minister from the seize Tokre. NPF ki Honrei Kui Mirepche Handokre. Nedagi convener Hemanta Biswas Infalda Tunglere. Ning Todi Ning Toina Labiu Natrabadi Tunglam Setki Puarida Yemo Narakani coordinating body Kurai. Yausang Tabalda Nupigi Oiba crime Amata Tokidre WAC. Kangla Pau Supreme Court na Forest and Environment Minister T.S. Syamkumar Assembly Complex Sangbada Athingbat Pikre. Rajya Sabha gi Mirepche Lauthokpanga Siloikre NPF withdraw Taukre BJP Amadi Congress Lamba Tauragani. Efrin Gangmai gi allegation Maram Chade Janglum Panmai. Coronavirus Thengnarbada Mating Pangna Additional Secretary Amadi Joint Secretary Kuntra State Singda Tharagani. Lois Lakoda Maru Pau Omkahna Pijari. Supreme Court ki Rai Amana Minister Thaunauzam Syam Kumar Minister Oibadagi seize Tokre Amadi Manipur Legislative Assembly da Changbada Athingba Thamkre. Thasigi Kungaturukta Pangthokadoriba seat ama Laiba Rajya Sabha gi Mikalasida NPF ki Mirep Oiriba Honrei Kui Kasungi Mirep che Handokre Mikalasida BJP gi Mirep Oiriba Ing Thaula Sembasana Jawba amadi Congress Party gi Mangi Babu Ani Lamba Taunaragani. Matam Kuina Lambi Samjin Ba Loshindabagi Kurai Tinsit Road Lambi Tingduna Khongjang Sangsin Kre. Amadi MLA Kungani Thogi Matangda Bengaluru Hotel Mamangda Khongjang Sangsin Kiba Congress ki leader Digvijay Singh Police na Sanghan Kidre Amadi Police custody da Thamjin Kre. Ngasigi wenadi Manipuri Pau Matang se loijare mieng tabi bunamapu ARUNBALA mu kahna khurumjari.